Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maruoiba pau CRPF na phaduna pukiba Khungakpa ni thadoklammu haina miyamna khongjang changsinkre lamsang police station gi manung chana laiba Kangchup hayengda CRPF na Khungakpa ni fakre hairi thodo singarang numidang waram pung 5 tarakpa duaida thokhibani Khungakpa ani asi fakibagi pau hekta baga maira paibi ima ibel singh tholaktuna Kangchup lambi thingjinbagi thabak chathaki CRPF na phaduna pukiba Khungakpa ani du tekta kaidana thadoklammu haina miyamna khongjang changsinki khongjang changsiliba sing adubu tanखाइना बहुना बदा टियर गैस क्या पुलिस की माइके दगी काफ की हारी तुंगदा मणिपुर पुलिस की IGP अमदी इम्फाल वेस्ट SP चंगछिनदुना इरांग अदुबु लाक्सिना बहुना की हाइना पावसिना मखा तारी ये खुमन न्यूज तगी लखुचरके PMO ऑफिस तगे हौजिंग मणिपुर द ओरिबा फिबम मसेगी मतांग दा रिपोर्ट पिरकनबा मणिपुर लेंगाक ता खंगलखरे हौजिंग मणिपुर द थोकलिबा तंगदु लैता दबा फिबम मसेगा मरी लेनना चपचाबा स्टेटस रिपोर्ट अमा पिरकनबा प्राइम मिनिस्टर ऑफिस PMO दगी मणिपुर स्टेट लेंगाक ता खंगलखरे हारी राष्ट्रीय स्वयंसेवक संघ RSS na Prime Minister Office ta thagat khiba complaint amagi paukhum piraduna PMO Office na Manipur State lengakta report asi pikhalaknaba khangalakibani haina paw chali bachahi 2023-24 ge travel students singi oina pithokpham thokwa post matric scholarship pithoktana leiriba amadi tongan balam kayada Travel Affairs and Hills Department ki makhada phongpham thokpa benefits sing phangdriba si Manipur lengana lagliba December 15 Christmas ki mangoina na phanghandaba thoklabadi Delhi da chatuna kanwa khongjang changsilagani haina tangkhul Ajay Katamnau long TAKL Federation of All Travel Youth Club ki maikaidagi lenga ki mafamda Jackson wa thamlakli Hiramasiga mari lena ngasi Manipur Press Club ta pangthokpa pawgi mifam amada TAKL ki president Yarchuicho kasung na hai hojik palibalenga asina pukchel sengdaba thabak tawbana maram oiraga Manipur lenga ki Travel Affairs and Hills ki department asi fail oire haibada haiman bathokdoi masina maram oiraga Travel people singi oina phangpham thokpa benefits sing ngasi fawba amata phangdana leiri haukiba chahi 2020 dagina chaliba chahi asigi manungda lengana pitharakpa agriculture horticulture animal husbandry housing na chingba scheme kaya phangdaba unionization Certificate piba ngamdabana fund kaya su laktana leiri fund pithoktabana natana beneficiary listing su amata uthoktana losilaga thamkre handak nauna amuk sem kiba scheme sing asi pini hadna form thaba asi yaba ngamloi chingda leiriba lariba maheroi kaya lengang na piba scholarship aduna mahai tambada mateng oirabasu scholarship ki senpham pithoktabana maram oiraga satra singi punsida choba khudongcha daba mayok na hale lenga ki thawong asi satra singbu sanabani haina lawi asiguma thawong kaya asi thuba matamda Kokhan nabalenga ki Chief Minister da memorandum ama pisilagani hariba memorandum aduda palliba demand sing tha sigi kun manga faw bada thabak to ontrok tabadi Delhi da protest tawba yawna makhal makha kaya gi khongjang tangsilagani haiki Technopole district da based tawba Kuki Jo community gi civil society organization sing na Manipur amasung Myanmar tainaba Indo Myanmar ngamkai paringda sambal khabi gi thabak paikhan na batawriba si yaning da ba phongdorakli Travel Affairs amasung Hills Minister Letpau Hafki ki kuthangda Kuki Jogi CSO Singh Oriba Kuki Chief Association Technopole District Kuki Inpi Technopole KCO Moret Block KSO Technopole District Kuki Women Union and Human Rights Technopole District Hill Tribal Council Moregi Mute Singh na Khuyek pi duna Union Home Minister Amit Shah na ngamkhai da sambal khabagi tharang paikhalagli ba si yaning da ba phongdokre ngamkhai da sambal khaba sina India amasung Myanmar laiba animakta lairiba Kuki Jog miyam singi mahusagi punsida Chauna kaiba pibani Kanglupna sigi miyoi singam khailana social cultural amadi economic ki mari leina duna lakpani kariguma sambal kha kiba tarbadi asigumba imung manungi marakta laiba mari thadatuna Kuki Jogi society da chauna kaiba thokani sambal khaba asina Kuki Jo miyamgi traditional right amadi historical rights sing manghalagani laiba anigi ngamkhai yatringai mamangdagi India amasung Myanmar animakta Kuki Jo miyam khunda duna leyaklabani Karigoma laiba anigi ngamkhai da sambal khaduna chathok chasin yahandaba tarabadi Kuki Jo Kanglup ki mamangai degi leraklaba top nat ki saktam amasung chatna lonchat adu mangkhragani mathaki wafam sing asi yenglaga Bharat Sarkar na ngamkhai da sambal khana ba tharang tawriba du amuk nauna khanabiu ngamkhai da ngak sen baga mari lenana indigenous Kuki Jo community gi hang manghan ba chawduna atopa pambai na ngak sen bagi thabak paikhat piu haina memorandum asina palli